ngasi Union Home Minister Chair louduna Manipur gi oirakliba law and order gi matangda amadi security gi oiba review meefam ama pangthokkhre and in now gi pau gi matung inna ngasi review gi meefam adu Manipur da mishimina hengalakpa sida kadi kamdauba poram yatuna state asida santi hanjilaknaba Khanghankhre loinana ahenba CAPF ki company yankai Chayol Asida Thajinnaba Khanghankhre Hairi security singna Manipur da thengnariba irang asi lakshinaba Central Armed Police Force ki company yankai asida CRPF ki company kuntra manga amadi BSF ki company tara manga gi punna Peronel listing manga henba thanaba Khanghankhre Lower Khongthang asi handakta nauna CAPF ki company kun jiribamda thokliba irang asida ngak senanaba thakibagi matung ngasigi mifomna lawrakpani hairiba CAPF ki company yankhai asiga tharaga Manipur da puna company chaniga tarani pana Manipur gi irang asi laksinaba hotnaragani hairi CRPF ke Director General AD Singh mahaki senior officials singaloinana Manipur da Hana na thungduna Manipur gi punbagi fibam gengsinba hoduna laikravani hairi company sing asi karamna thabak paikhat kani haiba duji Ministry of Home Affairs amadi Manipur laingaka tanaraga tawgani hairi haidiba security force sing asi Manipur gi irang hena kanba mafum singda security gi cheksin thawrang hena kansinaba amadi law and order control taunaba laigani haina thajaba yaba paw aman hairi